चावरे को से फजना मैते येनी अदो ngasiदी सिगी मैते येन फजरबसे थोंबगी वीडियो मा ai मैम दो हंजरके से पम्मगे से नम मतोक्सिदी फजरे सिदी मतोक्से हम फजरे नुंगदी नुंगसी अदोबो मियोइबगी सिंजाब ओइरोबनिना करी हाइगनी चादबसु यादबनिना को सिदी येंगसे किलो क्या ताब दो हाइबदो दुगा जना मसिगी आइबो मैतै येन फजरबसे थोंबगी वीडियो से ai मैमदा शेयर तौजरके अदुगा ngasiगी खुथोंग हाइतारे को सिसु यामना खन्नबा यामना स्पेशल ओइबो माइना थोंजो मैम हौजिक हाप याबा मचू मरांग लोइना हापचिन बलोरबा मतुंगदा खांगसिद उरिबा व्यू से सुगी मतिक फजरे येंगबदा हावरानी को अदुना ngasi koina thongjariba yensi maitei yenni kilo humuk taba ado khangsi da dom sumain daraga koina mahi si kangtharakpaga dum khara od kangtharakpaga dum khara od sumain daraga thongbada masak si so sugi madik fajare ko ado haurani yengase loidrifom mayam video si yengmina ki se skip tawraga kalaga satbi ki ganu video si loidrifo yengmina ki se adu ngasi gi khoige last ta puthurok ba ngasi gi view si ko kamain tawbage haibudu mayam soidana khangmina ki se aduga leirang sigi mathakta yu bottle kharasu phatkhraga loikhibagi leibugum tawi royal challenge oc blue domai taraga blender fried kumba ko yu bottle hangba kharasu leibugum tawi aina dum khan bada sigi leirang si isam jamba leirang di oiram do mandre
ꯍꯥꯏꯔꯤꯕ ꯂꯩꯔꯪꯁꯤꯗ ꯊꯣꯡꯗꯕ ꯂꯩꯔꯝꯃꯔꯣꯏ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯡꯉꯝꯃꯒꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛꯇꯅꯕꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡꯖꯔꯤꯕ ꯃꯩꯇꯩ ꯌꯦꯟꯁꯤꯁꯨ ꯍꯥꯏꯔꯤꯕ ꯂꯩꯔꯪꯁꯤꯗ ꯑꯩꯈꯣꯏꯅ ꯑꯇꯝꯅꯅ ꯈꯜꯂꯒ ꯊꯣꯡꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇ ꯇꯧꯔꯒ ꯊꯣꯡꯉꯒ ꯒ꯭ꯌꯥꯁ ꯃꯌꯥꯝ ꯑꯃ ꯇꯤꯡꯍꯟꯗꯅ ꯇꯧꯔꯒ ꯊꯣꯡꯒꯗꯕꯗꯨꯁꯨ ꯄꯥꯝꯃꯨꯏ ꯃꯩ ꯄꯥꯝꯃꯨꯏꯀꯣ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯁꯤꯡꯅ ꯊꯥꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯪꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯩꯇꯩ ꯌꯦꯟ ꯀꯤꯂꯣ 6 ꯇꯥꯕꯁꯦ ꯃꯐꯝꯁꯤꯗ ꯊꯣꯡꯖꯕꯅꯤ ꯑꯗꯣ ꯊꯣꯡꯕ ꯌꯥꯕ ꯊꯣꯡꯉꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤ ꯉꯧꯕꯒꯤ ꯇꯥꯏꯞꯇ ꯉꯧꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯀꯪꯅ ꯉꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯣꯡꯅ ꯑꯗꯨꯝ ꯃꯥꯔꯤꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯇꯨꯝ ꯑꯃꯅꯤ ꯑꯗꯒꯤ ꯃꯈꯣꯡ ꯀꯂꯦꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔꯁꯨ ꯈꯥꯏꯗꯣꯛꯍꯧꯔꯁꯦ ꯑꯗꯨꯒ ꯌꯦꯟꯁꯤ ꯃꯍꯤ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔꯁꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡꯖꯔꯤꯕ ꯃꯍꯥꯎꯁꯦ ꯇꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯋꯦꯗꯔꯁꯤꯒ ꯉꯁꯤ ꯊꯣꯡꯖꯔꯤꯕ ꯌꯦꯟꯁꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯋꯦꯗꯔꯁꯦ ꯈꯔ ꯍꯦꯛ ꯅꯥꯊꯩꯆꯔꯛꯇ꯭ꯔꯗꯤꯀꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯌꯦꯡꯉꯁꯦ ꯁꯤꯗ ꯈꯥꯏꯗꯣꯛꯆꯔꯤꯕ ꯈꯔꯁꯦ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯂꯧꯖꯒꯦ ꯃꯍꯥꯎ ꯇꯪꯖꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯆꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯃꯍꯥꯎꯁꯨ ꯇꯪꯖꯔꯒꯀꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯖꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤ ꯌꯦꯟ ꯊꯣꯡꯕꯁꯤ ꯂꯥꯁꯀꯤ ꯑꯔꯣꯏꯕ ꯁꯤꯟꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯊꯥꯈꯤꯕ ꯃꯆꯨ ꯑꯗꯒꯤ ꯃꯁꯥꯂꯥ ꯃꯔꯨ ꯃꯔꯥꯡꯒꯤ ꯖꯤꯔꯤꯗꯨ ꯃꯁꯤꯡꯗꯨ ꯑꯃꯨꯛ ꯈꯔ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯍꯥꯟꯕꯗ ꯃꯁꯥꯂꯥ ꯈꯔꯁꯤ ꯈꯤꯛꯆꯤꯜꯂꯒꯦꯀꯣ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯈꯤꯛꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯂꯦꯝꯍꯧꯕ ꯂꯩꯖꯔꯦꯀꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯛꯆꯤꯟꯈ꯭ꯔꯒꯦ ꯁꯤꯒꯤ ꯏꯔꯝꯗꯝꯒꯤ ꯈꯨꯠꯁꯥ ꯍꯩꯕꯁꯤꯡꯅ ꯁꯥꯕꯤꯕ ꯃꯔꯨ ꯃꯔꯥꯡꯗꯨꯁꯨ ꯌꯦꯟ ꯊꯣꯡꯕ ꯑꯃꯗ ꯄꯨꯂꯞ ꯊꯥꯛꯆꯤꯜꯂꯨꯔꯣ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯊꯥꯛꯆꯤꯟꯖꯔꯦ ꯑꯗꯨꯒ ꯍꯜꯗꯤ ꯄꯥꯎꯗꯔ ꯀꯣ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔꯁꯤꯁꯨ ꯃꯆꯨꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯊꯥꯛꯆꯤꯟꯖꯔꯒꯦꯀꯣ ꯁꯤꯁꯨ ꯃꯌꯥꯡꯁꯤꯡꯅ ꯌꯦꯟ ꯊꯣꯡꯕ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦꯅ ꯁꯥꯔꯛꯑꯕꯅꯤ ꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯏꯃꯣꯏꯅꯨꯒꯤ ꯖꯤꯔꯥ ꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯊꯕ ꯌꯥꯔꯅꯤ ꯃꯩꯒꯤ ꯈꯣꯡꯖꯦꯜꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯁꯤꯜꯂꯛꯏ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯒꯗꯕ ꯃꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯤꯠ ꯂꯥꯛꯄꯁꯤ ꯆꯨꯝꯕꯩꯔ ꯈꯪꯗꯦ ꯃꯩꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯁꯤꯜꯂꯛꯏꯀꯣ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯎꯍꯟꯒꯦꯅ ꯃꯩꯁꯤꯁꯨ ꯌꯥꯡꯁꯤꯜꯂꯛꯄ ꯈꯪꯗꯦ ꯚꯤꯎꯁꯤꯗꯤ ꯐꯖꯔꯦꯀꯣ ꯑꯩꯒꯤ ꯊꯥꯕꯤꯗ ꯐꯖꯔꯦ ꯁꯤꯡꯁꯤꯁꯨ ꯆꯥꯡ ꯆꯞ ꯆꯥꯔꯝꯃꯅꯤ ꯈꯜꯂꯦ ꯑꯩꯅ ꯁꯤꯒꯤ ꯃꯍꯤꯁꯤꯗꯤꯀꯣ ꯍꯣꯔꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯗꯧꯔꯤꯕ ꯃꯍꯤꯁꯦ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯍꯤꯁꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯕꯁꯦ ꯁꯤ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯇꯣꯠꯂꯒ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯪꯍꯜꯂꯔꯣꯏꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ